ꯃꯅꯤꯄꯨꯔꯗ 2023ꯗꯒꯤ ꯆꯠꯊꯔꯛꯏꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯂꯥꯜ ꯑꯁꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯍꯜꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔꯁꯤ 2017ꯗꯒꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔꯅꯤ 2017ꯗꯒꯤ 2022 ꯐꯥꯎꯕꯒꯤ 5-year plan ꯆꯍꯤ 5ꯒꯤ ꯃꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ 2023ꯗꯒꯤ ꯂꯥꯟꯁꯦ ꯍꯧꯕ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯍꯧꯋꯦ ꯍꯥꯏꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯗ꯭ꯔꯒ ꯁꯨꯡꯅꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯃꯁꯤ ꯕꯤꯔꯦꯟꯅ ꯀꯨꯀꯤꯁꯤꯡꯒ ꯀꯨꯀꯤ ꯃꯤꯌꯥꯝꯁꯤꯒ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯝꯕ ꯆꯍꯤ 5 ꯑꯗꯨ ꯆꯨꯞꯅ ꯄꯣꯄꯤ ꯀꯔꯕꯥꯔ ꯇꯧꯔꯒ ꯕꯤꯔꯦꯟꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯔꯀꯥꯔ ꯆꯂꯥꯏꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯄꯤ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯁꯦꯟꯗꯣꯡꯁꯤ ꯑꯃꯨꯛ ꯌꯥꯅꯔꯛꯇꯕ ꯄꯩꯁꯥꯁꯤ ꯌꯥꯝꯃꯦ ꯋꯥꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯣꯔ 300ꯁꯤ ꯋꯥꯠꯂꯦ ꯌꯥꯝꯃꯦꯅ ꯇꯧꯕꯗꯒꯤ ꯕꯤꯔꯦꯟꯒꯤ ꯅꯨꯄꯤ ꯑꯣꯂꯤꯁꯅ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯔꯝ ꯇꯥꯟꯅꯔꯒ ꯕꯤꯔꯦꯟꯅ ꯃꯨꯛꯈꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯈꯤꯕꯗ ADCꯒꯤ ꯆꯤꯌꯥꯔꯃꯦꯟ ꯂꯨꯈꯣꯁꯩ ꯏꯖꯧ ꯆꯤꯌꯥꯔꯃꯦꯟ ꯗ꯭ꯔꯒꯀ ꯂꯣꯏꯅꯅ ꯐꯥ ꯃꯇꯝꯗ ꯃꯗꯨꯗ ꯕꯤꯔꯦꯟꯅ ꯂꯧꯈꯤꯕ ꯁꯛꯂꯣꯟꯗꯣ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯟꯗꯥꯁꯨ ꯃꯗꯨꯗ ꯃꯗꯨꯒꯤ ADCꯒꯤ ꯆꯤꯌꯥꯔꯃꯦꯟ ꯖꯨꯈꯣꯖꯧ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯖꯨꯈꯣꯖꯧ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ADCꯒꯤ ꯆꯤꯌꯥꯔꯃꯦꯟꯗꯣ ꯃꯗꯨꯗꯒꯤ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯕ꯭ꯔꯤꯟꯗꯥꯅ ꯃꯗꯨꯗ ꯀꯩꯅꯣꯅ ꯕꯤꯔꯦꯟꯅ ꯍꯧꯖꯤꯛꯀꯤ ADCꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯦ ꯀꯟꯕꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯤꯟꯗꯥꯅ ꯃꯗꯨ ꯌꯥꯗꯕꯗꯒꯤ ꯕ꯭ꯔꯤꯟꯗꯥꯕꯨ ꯑꯗꯨꯃꯥꯏꯅ ꯁꯥꯔꯚꯤꯁꯇ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯌꯥꯝ ꯇꯧꯔꯛꯄ ꯁꯔꯀꯥꯔꯁꯤꯅ ꯃꯗꯨꯒꯤ ꯕ꯭ꯔꯤꯟꯗꯥꯅ ꯑꯃꯨꯛ ꯔꯤꯖꯥꯏꯟ ꯇꯧꯈꯠꯂꯛꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯤꯟꯗꯥꯅ ꯑꯃꯨꯛ ꯑꯦꯂꯦꯛꯁꯟ ꯐꯥꯎꯕ ꯂꯦꯞꯈꯠꯂꯛꯄ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯃꯁꯤꯗꯒꯤ ꯕꯤꯔꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯂꯣꯟꯁꯤ ꯎꯠꯊꯣꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯁꯄꯣꯔꯠ ꯏꯁꯇꯦꯗꯤꯌꯝ ꯑꯃ ꯁꯪꯒꯥꯒꯗꯧꯕ ꯕꯤꯔꯦꯟꯅ ꯁꯪꯒꯥꯒꯗꯧꯕꯗꯨ ꯕꯤꯔꯦꯟ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯏꯁꯄꯣꯔꯠ ꯏꯁꯇꯦꯗꯤꯌꯝꯗ ꯊꯨꯒꯥꯏꯕ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯕꯤꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯨꯏꯔꯣꯏ ꯈꯔꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯃꯗꯨꯗ ꯄꯦꯄꯔ ꯇꯥꯏꯒꯔ ꯁꯥꯅ ꯉꯥꯡꯂꯨ ꯁꯛꯂꯨꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯗꯩ ꯍꯨꯜꯂꯨ ꯉꯥꯡꯅꯔꯒ ꯀꯩꯅꯣ ꯐꯥꯎꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯕꯗꯀꯣ ꯃꯗꯨ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯍꯥꯏꯅꯔꯤꯅ ꯃꯦꯒꯤ ꯇꯥꯡ 13ꯗꯒꯤ ꯍꯧꯔꯦꯅ ꯂꯧꯔꯁꯦꯕ 23 ꯐꯥꯎꯗꯤ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟꯁꯦ ꯃꯊꯤ ꯐꯣꯡꯉꯝꯗꯦꯕ ꯃꯗꯨꯗ ꯃꯩꯇꯩ ꯖꯥꯇꯤꯒ ꯑꯗꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯑꯗꯒꯤ ꯀꯨꯀꯤ ꯖꯥꯇꯤꯒ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯍꯣꯠꯅꯗꯒꯤ ꯉꯥꯡꯅꯔꯛꯄꯗꯒꯤ ꯃꯗꯨꯗ ꯔꯦꯂꯤ ꯆꯠꯂꯛꯄ ꯑꯗꯒꯤ ꯖꯥꯠꯀꯤ ꯊꯕꯛꯁꯤ ꯇꯧꯅꯔꯛꯄ ꯑꯗꯒꯤ ꯃꯁꯤꯗꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯃꯁꯤꯗꯤ ꯍꯥꯏꯕꯒꯤ ꯅꯥꯛ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯗꯨꯗ ꯀꯨꯀꯤꯁꯤꯡꯁꯨ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯄꯣꯏꯟ ꯑꯃ ꯃꯈꯣꯏꯁꯨ ꯂꯧꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯀꯨꯀꯤ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯟ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤ ꯃꯦꯖꯣꯔ ꯀꯝꯃꯨꯅꯤꯇꯤ ꯃꯔꯤꯁꯦ ꯀꯔꯤ ꯀꯨꯀꯤ ꯅꯥꯒꯥ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯂꯩꯔꯤꯕ ꯃꯦꯖꯣꯔ ꯀꯝꯃꯨꯅꯤꯇꯤ ꯃꯔꯤꯁꯤ ꯄꯥꯛ ꯁꯟꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯆꯥꯅ ꯁꯤꯡꯃꯤꯟꯅꯔꯛꯄꯗꯨ ꯁꯤꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯌꯥꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯃꯣ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣ ꯑꯇꯩ ꯇꯧꯔꯣꯏ ꯀꯣꯏꯁꯟ ꯉꯥꯏꯈꯣ ꯑꯩꯒꯤ ꯏꯁꯄꯤꯆ ꯂꯠꯇꯣꯔꯦꯕ ꯅꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯂꯥꯛꯑꯦ ꯀꯥꯟꯗ ꯄꯣꯠꯁꯤꯗ ꯑꯁꯨꯝꯅ ꯅꯥꯛ ꯇꯥꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯏꯕ ꯄꯣꯠꯁꯤꯗ ꯕꯤꯔꯦꯟꯅ ꯑꯍꯥꯟꯕꯗ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯅ ꯔꯦꯂꯤꯒ ꯆꯠꯂꯛꯄ
matamda action tawsalakpa matamda leiriba state forcing makhong bur punsalle birena makhong bur punsalle adudagi khusonrba maitai parja ji jo maitai gi shakti phudok pa san nganglamba paper tiger sabi ngaramu police station myamda adigi sipai camp sing da leiba kairosin khulai loi lobane ga paidra noi policing khulai dui khoi kap lagen parja myam lorum ne ha adu lobom thokpane adu wari ne aduna army camp dagi police station dagi sipai police ki camp dagi khulai mulna loba sarkar jibu karamba sarkar ha asigumba mawa lautraba sarkar adi mu sumaina holpa lansi da india gi sharba india gi supreme court na phoba manipur da law and order leitre law and order fail loire se haira bane sumaina yati kalop se amaga hatu anin jum mai tha ba di infan sa tampak ta leiba cookie gi pot sei punna thugai re khoi jo adi mu cookie singa muka more da chuchampur da gi kangpokpi da jiri da chingja tamja si da low uri ba gi yum kaya si thugai je khai na bom to sumaina mayong nare angam sumaina lanji sumai to sigi response daita laudu kana noi kanda imung amagi mapi mapaji imung amagi ahal manna mama mapana lobum thokpane adu maina leipak sigi mapi mapane ba khamba sarkar am chalai ri ba minister ori sing lei ba si minister si mapa mapi mapane ba adu mapi mapana laudu ba daita dum laude si de phagi gi democracy ma sakhang da ba chen thum chen tan badi ai din hanna so hai maiti ni kuki gi lanji biren gi business naina magi chen tan mane sida sumaina tawrarga chathar iba lanji aikoi parja miam uji aikoi ure ngarang na namu ure khoi biren lauri buron jiong kuki ga maitai ga uji IRB Assam da satlaga IRB training tawina training loirena moji duty pidri ji maitai imdi kuki punna duty pi ne na haira isi point na main point masina piri ba kaino se mana sarani mong da sanare ba adigi somda maitai community da maitai gi leiri ba civil society organization mayam ji do parja punamok so sentiment ayore ba sentiment ayobu na kamai thongmarga heart patu pipe da leire ba hinja jai tamba mihat mipun gi kaino so na loi leire I da tong pak pi dong na mihat pagi leina ma mi hat pai ba je sa nga na sakka bi to mioi bai khoi je mioi bo yati phrup ba si manipur leiri thing je kana kong lup ai ba nei ti adu kum ba chathar nga gi biren sin le ba biren gi imung ai ti mihat mipun na chena ba imung ne ba aduna asigumba imung gi na mipum gudi ma hu ti angang nu bi nongmai thang ta ma painarga sumaina mathong hukta ba mioi ba si mira sara khangda bi stage am juk lag leba maram maduna aikoi haujiki cookie ga maitai ga IRB training loire bji duty punna pine haji ani ji jane yam to asina di birena tong gi yayeba aikoi peace committee siam na khotna shanti ki paujen piro jo cookie kale cookie mission changi maitai adu tore maitai adu pange maitai adu singde na haijine ba birena toru di ayeba adu huji koi ranti to bai ji koi manipur sing koi suchapur hai laite more ba laite jiri hai laite kangpupi hai laite koi manipur boundary laisi pai pun I tana simra ma koi boundary ngam phai lai manipur gi maside lai ba kanglup jati puna mai koi wai lamen tu hen bu phap tare sarkar am pan bage utpu tare na aduga koi punna hingmi na gudruba koi na mai kai am da muka india manung da lai riba india dagi delhi da release to bu sari ranti group khana india dagi cookie maru phugno har kan me to cookie na mu mai tai har kan me launa lai re masi ranti political sanabadi koi sarkar ji chalai an khali ai prime minister am ne lawr je india gi prime minister di india si karai gai no mizoram ji cookie ne khunda lam si misaji cookie ne wari ne asigumba koi india manung ne ai manipur da lai si manipur tu ji MLA tara gi ba ka lai cookie wari ne asi sarkar chalai rak tu ne india gi or da ai ji india gi prime minister of tar di masi compromise in pi ga di ne maram maduna koi sumaina kahu amaga gi hane tu na ba sanga gi lisato ranti yadi madu maram madu koi shanti adugi mo ai din hana so haire mioi bu yati malem pithribi ji koi bharat atu india china america kai surati ngonda koi pithribi malem pithribi lei country punamak che
ꯑꯁꯤ ꯏꯃꯨꯡ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯜꯂ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯖꯤꯕ ꯃꯤꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯍꯥꯠꯅꯗꯕ ꯆꯥꯟꯅ ꯆꯤꯟꯅ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯖꯤꯕꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯑꯄꯪꯕ ꯖꯤꯕ ꯑꯣꯏꯔꯦ ꯃꯤꯑꯣꯏꯕꯁꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔ ꯑꯃ ꯆꯂꯥꯏꯕꯗ ꯁꯤꯒꯨꯝꯕ ꯕꯤꯔꯦꯟꯅ ꯆꯂꯥꯏꯔꯤꯕ ꯁꯔꯀꯥꯔ ꯏꯁꯇꯥꯏꯜꯁꯤꯗꯤ ꯗꯤꯛꯇꯦꯇꯔ ꯑꯁꯤꯒꯨꯝꯕ ꯑꯗꯒꯤ ꯑꯄꯪ ꯊꯧꯅꯥ ꯗꯤꯜꯂꯤꯔꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯪꯉꯤꯅ ꯑꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯁꯤꯡꯁꯤꯅ ꯆꯠꯊꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤ ꯃꯨꯊꯠꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯅ ꯁꯤꯟꯕꯅꯦ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯗꯥꯏꯔꯦꯛ ꯑꯇꯝꯅꯅ ꯍꯥꯠꯄꯗꯤ ꯌꯥꯗꯕꯅꯦ ꯑꯃꯗ ꯑꯃꯨꯛ ꯆꯥꯛ ꯑꯃꯗ ꯑꯃꯨꯛ ꯆꯥꯛ ꯅꯥꯒꯥꯗ ꯑꯃꯨꯛ ꯀꯨꯀꯤꯗ ꯑꯃꯨꯛ ꯆꯥꯛ ꯃꯨꯁꯂꯤꯝꯗ ꯑꯃꯨꯛ ꯑꯗꯨ ꯇꯧꯔꯦ ꯅꯨꯄꯤ ꯆꯤꯡꯖꯟꯕꯤꯒꯨꯝꯕ ꯌꯥꯅꯤ ꯃꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤꯁꯤ ꯅꯪ ꯉꯥꯡꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩꯇꯩ ꯖꯥꯇꯤꯁꯤ ꯃꯨꯊꯠꯄꯅꯦꯕ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯟꯕ ꯄꯣꯂꯤꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟ ꯊꯨꯝ ꯈꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯩꯅꯦ ꯀꯥꯏꯅ ꯇꯧꯔꯒ ꯃꯊꯤ ꯃꯆꯨꯝ ꯈꯔ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯆꯦꯟ ꯆꯣꯡꯕ ꯁꯥꯏꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤꯅꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯔꯥꯏꯗꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯈꯨꯜ ꯍꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯣꯠꯂꯨꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯦꯕ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯀꯟꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯅ ꯉꯥꯛꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯨ ꯗ꯭ꯌꯨꯇꯤꯗꯨ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯃꯁꯤ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯐꯝ ꯊꯣꯛꯑꯦ ꯂꯣꯏꯅꯅ ꯉꯥꯛ ꯁꯤꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯁꯦ ꯗꯤꯛꯇꯦꯇꯔ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯃꯨꯊꯠꯅꯉꯥꯏꯒꯤ ꯑꯔꯣꯟꯕ ꯑꯗꯨꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯑꯦꯖꯦꯟ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯁꯤꯟꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯒꯅꯇꯟꯇ꯭ꯔ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯑꯦꯂꯦꯛꯁꯟ 5 ꯏꯌꯔ ꯄ꯭ꯂꯥꯟ ꯍꯥꯏꯁꯦ ꯇꯥꯝ ꯆꯍꯤ 5 ꯑꯦꯂꯦꯛꯁꯟ ꯇꯧꯔꯤꯕꯁꯦ ꯃꯣꯏꯁꯤ ꯁꯤꯟꯗꯣꯛꯑꯒꯅꯤ ꯇꯥꯝ ꯁꯨꯗ꯭ꯔꯒꯁꯨ ꯁꯤꯟꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯗꯨꯅ ꯇꯪ ꯇꯥꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ